Ngasi amuk maringi phungga wari ama pujarakli. Phungga wari asigi mamingna Kothum mathil. Kothum mathil hariba phungga wari asigi ahanba saru amuk mayam punna taminarasi. Kothum hariba nupa asina yen yamna loirami. Magi yen mayam asida chauraba yen basingsu yaurami. Mana loijariba yen mayam adubu ategi yen singa lamba taubada yauba ngamnaramde. Kothumgi yen sangu adubu uruba mipung khudingmaksu is yamkreda phajakreda chawkreda hainaramki. Nongmagi numitadi methin kauba nupa adunasu Kothumgi yen mayam dubu urubada mabukningda mawon khalladuna mayumda lakhirami. Mathangi numitki ayu anganbada magi khongrau furit tupi mayam adu khaw amagi manungda uhandaba makai semlaga Kothumgi mayum tamna lakhirami. Kothumgi mayum hek yoraklaga Kothum haina kauraduna imungda sanglaki. Kothumna ai methin kaidore haina kumlakpada methinna Kothum nangonda aruba wari khara sinaramdaba yade asumna hairaki. Maduda Kothumna methin kariwano yamluba wariro hangki. Methinna yamluba wani ayha ngasi chattaba yadaba aruba thaba ama layeduna ai chatkiba tare. Ngasi aikhoi khunda lambu saheb lakani chaksu sida chagani. Chak yensang thorang tauram sanu haina aingonda pau tharakpani. Aikhoi khungi lamgi maramda lakadoribani adubu ayhak chathokrabasu nahakna fanaba sebadu ningthijana tauramdaba yadeko. Kothumna madu tabada hoine nangna chatkadaba thaba adu chatluro. Lambu sahebna laklabasu aina fanaba tauragene. Haina khumlakpasida mathilna Kothumda nangna fanaba tahoragedi hairaga nangge hongnabido amuk lambu sahebu sawalamgani ko. Aikhoi chingi oiba lamgi maramdadi lambu haiba nupasina khwaidagi chawbani ko. Nasa adu chamo lairamganu phajana irujaraga phi ahanba setlu nakokta aikhoigi customgi chatnabi sampret haplaga ma lakpada ngairamu. Haina wari sing adu sinaramki mathin makutta khaw ama pairaduna singchep amagi lambida chatkirami. Kothumsu mathinna sinaramba sing adu mawong amada ngaiduna leihauki. Mathinda magi khundagi lapna chathokraga lambakhangda panthaduna magi khawdagi mapi marondu lauthoklaga mapi hongdokle. Mayumdagi selakpa phiron sing adu lauthokhibadu amuk khaw adugi manungda hapsinkirami. Hangdolagriba phizon yawba khaw adu mafam chana lambigi sidaida losilamle. Mathin haujikti lambu saheb amagi saktam lauraduna lamlaktagi chai ama thiruraga chaisu oina suraduna khuntamna lakle. Kothumsu lambu saheb laklagani haiduna prap makhong makhusu samthokle makoksu tumthoktuna samsit hatloklaga makokta sampret phajana haptuna lambu lakpa ngaikhi. Mikuk kharagi matungdadi lambu saheb adu khul yausankhirami. Lambu aduna methingi yum mapa hek yoraklabada makhon yamna hauna methin ai yorakle. Asumna makhon kanna kaukibaduda Kothumna magi mayumdagi chenthoraktuna lambu sahebu somda aigi yumda lakpiro. Methindi thabak amagidamak chattaba yadaduna chathokre. Asumna lambu sahebu methingi mayumda lakpinaba kaukhirami. Methindi thabak amagidamak chathokre haibadu tabada lambu adu magi makhutta paiba chaisu aduna laimaida prop thaduna sauna hairaki. Kari lambu aina haikhiba chenkhiba paubu thausadaba mahak adu lambu aibu kari oina khallabra. Lambu adu yamna saukre haiba adu Kothumna khanglabada mahakna pakhatpa ama oina laikhirami. Adubu lambu saheb adu sauna Kothumgi mayum tana lakhirami. Lambu saheb aduna Kothumgi mayum hek yokkibada Kothumna lambubu phamnaba phak takhi. Lambu saheb phak ingna thajare phambiro haijarubada phak adu phaina thau haina amuk hairaklabada Kothum adu phaina amuk thakhirami. Phak adu phaina amuk thakiba ubada amuksu sepna thau asumna amuksu hairaklabada Kothum adusu magi wakhalda sauningba ama lakladuna
ꯃꯔꯤꯡꯂꯣꯅ "ꯑꯁꯤ ꯂꯝꯕꯨ ꯑꯁꯤꯁꯨ ꯋꯥ ꯌꯥꯝꯅ ꯄꯦꯠꯃꯜꯂꯤꯗ" ꯑꯁꯨꯝꯅ ꯃꯊꯣꯟꯇ ꯍꯥꯏꯖꯔꯝꯃꯤ꯫ ꯀꯣꯊꯨꯝꯅ ꯃꯔꯣꯟꯗ ꯉꯥꯡꯖꯈꯤꯕꯗꯨ ꯂꯝꯕꯨ ꯑꯗꯨꯅ ꯈꯔ ꯈꯔ ꯇꯥꯕꯒꯨꯝ ꯁꯥꯖꯤꯟꯅꯔꯗꯨꯅ "ꯀꯔꯤ? ꯍꯧꯖꯤꯛ ꯅꯔꯣꯟꯗ ꯅꯪꯅ ꯉꯥꯡꯈꯤꯕꯗꯨ ꯀꯔꯤꯅꯣ? ꯂꯝꯕꯨ ꯑꯩꯒꯤ ꯐꯝ ꯃꯤꯡꯕꯨ ꯄꯜꯂꯒ ꯆꯩꯈꯤꯕ ꯅꯠꯇ꯭ꯔꯥ? ꯉꯁꯤꯗꯒꯤ ꯅꯈꯣꯏꯒꯤ ꯂꯝꯒꯤ ꯄꯇꯥ ꯀꯛꯊꯠꯂꯨꯔꯥ?" ꯑꯁꯨꯝꯅ ꯉꯥꯡꯅ ꯂꯝꯕꯨ ꯑꯗꯨ ꯐꯛ ꯃꯊꯛꯇ ꯐꯝꯊꯈꯤꯔꯝꯃꯤ꯫ ꯀꯣꯊꯨꯝꯅ ꯄꯥꯈꯠꯆꯔꯤ, ꯃꯔꯝꯗꯤ ꯉꯁꯥꯏ ꯃꯊꯤꯟꯅ ꯑꯃꯨꯛ ꯐꯖꯅ ꯁꯤꯟꯅꯔꯝꯂꯒ ꯂꯝꯕꯨ ꯁꯥꯎꯈꯤꯗꯨꯅ ꯂꯝꯒꯤ ꯄꯇꯥꯗ ꯑꯀꯥꯏꯕ ꯂꯥꯛꯀꯗ꯭ꯔꯅ꯫ ꯍꯧꯖꯤꯛꯇꯤ ꯂꯝꯕꯨ ꯁꯥꯍꯦꯕ ꯑꯗꯨ ꯁꯥꯎꯔꯝꯕꯗꯒꯤ ꯈꯔ ꯑꯃꯨꯛ ꯏꯪꯊꯔꯛꯇꯨꯅ ꯀꯣꯊꯨꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ: "ꯀꯣꯊꯨꯝ, ꯑꯩꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯊꯧꯔꯥꯡ ꯇꯧꯔꯕ꯭ꯔꯥ? ꯑꯩꯍꯥꯛ ꯅꯈꯣꯏꯒꯤ ꯆꯤꯡꯁꯥꯡꯁꯤ ꯀꯥꯔꯛꯄꯗ ꯌꯥꯝꯅ ꯆꯣꯛꯊꯔꯦ꯫ ꯑꯦꯟꯁꯥꯡꯗꯤ ꯅꯈꯣꯏ ꯈꯨꯟꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯥꯎꯔꯕ ꯌꯦꯟꯕꯥ ꯑꯃ ꯈꯜꯂꯒ ꯍꯥꯠꯂꯨ." ꯀꯣꯊꯨꯝꯅ "ꯁꯥꯍꯦꯕ, ꯑꯇꯩꯗꯤ ꯊꯧꯔꯥꯡ ꯇꯧꯖꯕ ꯂꯣꯏꯔꯦ, ꯑꯦꯟꯁꯥꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯊꯨꯅ ꯊꯣꯡꯅꯕ ꯇꯧꯖꯔꯒꯦ." "ꯌꯦꯟꯗꯤ ꯐꯥꯔꯕ꯭ꯔꯥ?" ꯍꯪꯈꯤꯕꯗ "ꯐꯥꯖꯗ꯭ꯔꯤ" ꯍꯥꯏꯕꯗ ꯂꯝꯕꯨꯅ ꯀꯣꯊꯨꯝꯕꯨ ꯈꯨꯟꯗꯒꯤ ꯌꯦꯟ ꯃꯌꯥꯝ ꯑꯗꯨ ꯃꯥꯒꯤ ꯁꯨꯃꯥꯡꯗ ꯆꯦꯡ ꯆꯥꯏꯍꯟꯗꯨꯅ ꯂꯣꯏꯅ ꯀꯧꯍꯟꯈꯤ꯫ ꯂꯝꯕꯨꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯀꯣꯊꯨꯝꯅ ꯃꯈꯣꯏ ꯈꯨꯟꯒꯤ ꯌꯦꯟꯕꯥꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯐꯥꯎꯕ ꯆꯤꯠꯊ ꯅꯥꯟꯊꯕ ꯂꯩꯇꯅ ꯀꯧꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯀꯌꯥꯃꯔꯨꯝ ꯋꯥꯖꯈꯤ꯫ ꯃꯔꯝꯗꯤ ꯆꯤꯡꯒꯤ ꯂꯝꯒꯤ ꯃꯔꯝꯗꯗꯤ ꯂꯝꯕꯨ ꯍꯥꯏꯕ ꯐꯝꯊꯣꯟ ꯑꯁꯤ ꯑꯔꯣꯏꯕꯅꯤ꯫ ꯂꯝꯕꯨ ꯃꯁꯥꯃꯛꯅ ꯀꯣꯊꯨꯝꯅ ꯀꯧꯔꯛꯈꯤꯕ ꯌꯦꯟ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯁꯥꯅ ꯑꯄꯥꯝꯕ ꯌꯦꯟ ꯑꯃ ꯃꯈꯨꯠꯅ ꯊꯤꯟꯈꯤꯕꯗꯨ ꯀꯣꯊꯨꯝꯅ ꯐꯥꯈꯤꯔꯝꯃꯤ꯫ ꯂꯝꯕꯨ ꯁꯥꯍꯦꯕꯅ ꯆꯥꯅꯤꯡꯗꯨꯅ ꯐꯥꯍꯟꯈꯤꯕ ꯌꯦꯟꯕꯥ ꯑꯗꯨꯗꯤ ꯈꯨꯟꯗꯨꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯥꯎꯔꯕ ꯀꯣꯊꯨꯝꯒꯤ ꯌꯦꯟꯕꯥ ꯑꯗꯨꯃꯛ ꯑꯣꯏꯈꯤ꯫ ꯑꯗꯨꯕꯨ ꯂꯝꯒꯤ ꯃꯔꯝꯗ ꯑꯣꯏꯕ ꯑꯆꯧꯕ ꯃꯤꯑꯣꯏꯅ ꯆꯥꯒꯦ ꯍꯥꯏꯈ꯭ꯔꯕꯅꯤꯅ ꯑꯗꯨꯃꯛ ꯄꯤꯖꯗꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯀꯣꯊꯨꯝꯅ ꯃꯥꯒꯤ ꯌꯦꯟꯕꯥ ꯑꯆꯧꯕ ꯑꯗꯨ ꯐꯥꯔꯗꯨꯅ ꯍꯥꯠꯂꯒ ꯌꯥꯝꯅ ꯊꯨꯅ ꯊꯣꯡꯅꯕ ꯍꯣꯠꯅꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯂꯝꯕꯨ ꯑꯗꯨ "ꯆꯥꯛ ꯂꯥꯝꯂꯦ, ꯆꯥꯛ ꯂꯥꯝꯂꯦ, ꯆꯥꯛ ꯑꯦꯟꯁꯥꯡ ꯂꯣꯏꯗ꯭ꯔꯤꯕꯔꯥ?" ꯍꯥꯏꯅ ꯀꯣꯊꯨꯝꯗ ꯄꯪꯊꯧꯗ ꯊꯧꯏ꯫ ꯂꯝꯕꯨ ꯃꯁꯥꯃꯛꯁꯨ ꯈꯪꯂꯤꯕꯅꯤ ꯌꯦꯟ ꯑꯗꯨ ꯍꯧꯖꯤꯛꯇ ꯐꯥꯈꯤꯕꯗ ꯉꯥꯏꯔꯤꯕ, ꯊꯣꯡꯕ ꯐꯥꯎꯕꯁꯨ ꯍꯧꯈꯤꯗ꯭ꯔꯤ ꯍꯥꯏꯕꯁꯨ ꯈꯪꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯥꯎꯔꯦ ꯃꯇꯤꯛ ꯅꯠꯇ꯭ꯔꯒ ꯆꯥꯅꯤꯡꯃꯟꯕꯒꯤ ꯃꯇꯤꯛ ꯅꯠꯇ꯭ꯔꯒ ꯎꯈ꯭ꯔꯒꯅꯤ ꯅꯪꯍꯧꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯄꯪꯁꯥꯎꯗ ꯁꯥꯎꯒꯠꯂꯛꯄꯒ ꯂꯣꯏꯅꯅ ꯉꯥꯡꯂꯛꯈꯤ: "ꯆꯠꯂꯅꯤ, ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯧꯔꯥꯡ ꯂꯣꯏꯗ꯭ꯔꯕꯗꯤ, ꯑꯆꯧꯕ ꯑꯃ ꯂꯥꯛꯂꯒꯅꯤ ꯈꯪꯅ ꯈꯪꯅ ꯃꯥꯡꯖꯧꯅꯅ ꯊꯧꯔꯥꯡ ꯇꯧꯔꯝꯗ꯭ꯔꯕꯗꯤ ꯅꯈꯣꯏ ꯑꯩꯕꯨ ꯊꯧꯋꯥ ꯁꯥꯗ꯭ꯔꯦꯅꯦ꯫ ꯑꯩ ꯆꯠꯂꯒꯅꯤ, ꯅꯈꯣꯏꯒꯤ ꯃꯦꯊꯤꯜ ꯑꯗꯨꯗ ꯇꯝꯃꯨ, ꯑꯩ ꯂꯥꯛꯂꯒ ꯁꯥꯎꯅ ꯍꯟꯈ꯭ꯔꯕꯅꯤ, ꯍꯌꯦꯡ ꯑꯩꯒꯤ ꯂꯩꯐꯝꯗ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯔꯝꯃꯨꯀꯣ." ꯀꯣꯊꯨꯝꯅ ꯂꯝꯕꯨꯗꯨꯅ ꯍꯥꯏꯔꯛꯄ ꯑꯗꯨ ꯇꯥꯕꯗ ꯀꯤꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯔꯒ ꯂꯝꯕꯨ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯗꯨꯅ ꯑꯁꯥꯎꯕ ꯑꯗꯨ ꯅꯦꯝꯊꯅꯕ ꯍꯣꯠꯅꯖꯈꯤ꯫ ꯂꯥꯏꯅ ꯁꯤꯟꯕ ꯍꯥꯏꯕꯗꯨꯔꯥ, ꯑꯦꯟꯁꯥꯡ ꯑꯗꯨꯁꯨ ꯆꯤꯡꯒꯤ ꯃꯩꯆꯥꯛ ꯐꯔꯕ ꯆꯤꯡꯖꯩꯕꯥꯛ ꯑꯗꯨꯅ ꯐꯖꯅ ꯅꯤꯡꯊꯤꯖꯅ ꯆꯥꯛꯈꯠꯂꯛꯇꯨꯅ ꯍꯦꯟꯖꯥꯡ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯕ꯭ꯔꯣꯡ ꯕ꯭ꯔꯣꯡ ꯁꯧꯔꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯥꯎꯕ ꯑꯗꯨ ꯅꯦꯝꯊꯔꯤꯉꯩꯗ ꯑꯦꯟꯁꯥꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯊꯨꯅ ꯃꯨꯟꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯂꯝꯕꯨ ꯑꯗꯨꯅ ꯑꯌꯧꯕꯤ ꯊꯥꯅ ꯁꯥꯎꯔꯝꯕ ꯑꯗꯨ ꯀꯣꯊꯨꯝꯅ ꯊꯦꯝꯖꯤꯟꯕꯗ ꯏꯪꯊꯔꯛꯂꯕꯗ ꯀꯣꯊꯨꯝꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯑꯦꯟꯁꯥꯡꯗꯨ ꯌꯦꯡꯈꯤꯕꯗ ꯑꯦꯟꯁꯥꯡꯗꯨ ꯐꯖꯅ ꯃꯨꯜꯂꯝꯕꯗꯨ ꯎꯕꯗ ꯀꯣꯊꯨꯝ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯣꯟꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ, ꯑꯆꯥꯛꯄ ꯃꯩꯔꯤꯗ ꯊꯥꯎ ꯍꯩꯖꯤꯟꯕꯒ ꯄꯥꯡꯈꯛ ꯑꯣꯏꯒꯗꯧꯔꯤ꯫ ꯃꯔꯝꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯎꯅꯔꯤꯉꯩꯗ ꯊꯦꯝꯅꯔꯤꯉꯩꯗ ꯑꯦꯟꯁꯥꯡ ꯑꯗꯣ ꯊꯨꯝ ꯃꯣꯔꯣꯛ ꯊꯥꯛꯈꯤꯕ꯭ꯔꯥ ꯊꯥꯛꯈꯤꯗꯕ꯭ꯔꯥ ꯈꯪꯍꯧꯗꯗꯨꯅ ꯀꯣꯊꯨꯝꯅ ꯎ ꯃꯣꯔꯣꯛ ꯑꯁꯨꯕ ꯑꯗꯨ ꯍꯦꯟꯖꯤꯟꯅ ꯍꯥꯞꯆꯤꯟꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗꯁꯨ ꯁꯥꯎꯒꯠꯂꯝꯕꯗꯨ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯊꯦꯝꯖꯤꯟꯅꯔꯒ ꯍꯣꯔꯦꯟ ꯌꯦꯟꯁꯥꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤꯕꯨ ꯑꯃꯨꯛ ꯊꯣꯛꯂꯒꯕ? ꯀꯣꯊꯨꯝꯅ ꯆꯥꯛ ꯑꯦꯟꯁꯥꯡ ꯊꯤꯗꯣꯛꯇꯨꯅ ꯂꯝꯕꯨꯒꯤ ꯃꯃꯥꯡꯗ ꯄꯨꯊꯣꯔꯛꯈꯤ꯫ ꯂꯝꯕꯨ ꯑꯗꯨ ꯆꯥꯛ ꯑꯦꯟꯁꯥꯡ ꯑꯗꯨ ꯎꯕꯗ ꯃꯆꯤꯟꯅ ꯁꯣꯜꯂꯛꯈꯤ꯫ "ꯑꯣ, ꯃꯦꯊꯤꯜ ꯑꯗꯨ ꯂꯩꯖꯔꯝꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯝꯒꯗꯕ, ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯕꯗꯤ ꯀꯌꯥꯗ ꯍꯔꯥꯎꯖꯔꯝꯒꯗꯕ! ꯑꯗꯨꯕꯨ ꯐꯔꯦ ꯀꯣꯊꯨꯝ, ꯃꯦꯊꯤꯜꯗꯨ ꯊꯕꯛ ꯑꯃꯒꯤꯗꯃꯛꯇ ꯆꯠꯊꯣꯛꯈ꯭ꯔꯕꯁꯨ ꯑꯦꯟꯁꯥꯡ ꯑꯊꯣꯡꯕ ꯇꯪꯈꯥꯏ ꯑꯃ ꯈꯥꯏꯗꯣꯛꯂꯒ ꯃꯥꯒꯤꯗꯃꯛ ꯊꯝꯖꯤꯜꯂꯨ." ꯂꯝꯕꯨꯅ ꯍꯥꯏꯔꯛꯄ ꯃꯇꯨꯡ ꯏꯟꯅ ꯀꯣꯊꯨꯝꯅ ꯑꯦꯟꯁꯥꯡ ꯑꯊꯣꯡꯕ ꯇꯪꯈꯥꯏ ꯑꯃ ꯈꯥꯏꯗꯣꯛꯇꯨꯅ ꯃꯦꯊꯤꯜꯒꯤꯗꯃꯛꯇ ꯊꯝꯕꯤꯈꯤ꯫ ꯂꯝꯕꯨ ꯁꯥꯍꯦꯕ, ꯆꯥꯛ ꯆꯥꯊꯣꯛꯄꯤꯔꯣ ꯍꯥꯏꯅ ꯀꯣꯊꯨꯝꯅ ꯍꯥꯏꯈꯤꯕꯗ "ꯑꯩꯁꯨ ꯆꯥꯔꯒꯦ, ꯍꯣꯔꯦꯟ ꯑꯩꯒꯤ ꯄꯨꯈꯤꯅꯕ ꯌꯦꯟ ꯑꯃꯇꯪꯒ ꯐꯥꯔꯨꯆꯣ" ꯍꯥꯏꯅ ꯀꯣꯊꯨꯝꯗ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯀꯣꯊꯨꯝ ꯌꯦꯟ ꯐꯥꯕ ꯆꯠꯈ꯭ꯔꯦ꯫ ꯂꯝꯕꯨ ꯆꯥꯛ ꯆꯥꯕ ꯍꯧꯔꯦ꯫ ꯂꯝꯕꯨ ꯆꯥꯛ ꯑꯦꯟꯁꯥꯡ ꯆꯥꯛꯈꯣꯝ 4-5ꯗꯪ ꯍꯨꯞꯆꯤꯟꯕꯒ ꯑꯦꯟꯁꯥꯡ ꯑꯗꯨꯗꯤ ꯊꯨꯝꯗ꯭ꯔꯤ ꯌꯥꯎꯗ꯭ꯔꯗꯨꯅ ꯃꯣꯔꯣꯛ ꯁꯥꯈꯤꯕꯅ ꯆꯥꯕ ꯉꯝꯗ꯭ꯔꯦ꯫
ꯆꯥꯛ ꯂꯥꯝꯃꯟꯈꯤꯕꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯥꯁꯤꯜꯂꯨꯕꯗ ꯃꯣꯔꯣꯛ ꯁꯥꯕ ꯁꯥꯗꯕ ꯈꯪꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯃꯩꯊꯪꯗꯗꯤ ꯆꯥꯈꯤꯕ ꯁꯔꯨꯛ ꯑꯗꯨꯅ ꯃꯣꯔꯣꯛ ꯁꯥꯒꯠꯂꯛꯂꯕꯗ ꯃꯍꯥꯛ ꯑꯗꯨ ꯃꯩ ꯍꯧꯅ ꯁꯥꯎꯕ ꯍꯧꯔꯛꯂꯦ꯫ ꯀꯣꯊꯨꯝꯗꯤ ꯌꯦꯟ ꯑꯃ ꯐꯥꯔꯗꯨꯅ ꯄꯨꯔꯒ ꯂꯥꯛꯂꯦ꯫ ꯀꯣꯊꯨꯝꯅ ꯂꯥꯛꯄ ꯎꯕꯗ ꯂꯝꯕꯨ ꯑꯗꯨꯅ ꯁꯥꯎꯃꯟꯈꯤꯕꯒꯤ ꯃꯩꯆꯥꯛꯅ ꯌꯦꯟꯁꯥꯡ ꯃꯣꯔꯣꯛ ꯁꯥꯕꯒꯤ ꯃꯩꯆꯥꯛꯅꯦ ꯑꯅꯤ ꯄꯥꯕꯗ ꯋꯥ ꯉꯥꯡꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯌꯥꯎꯗꯕ ꯃꯈꯩ ꯃꯄꯤ ꯖꯔꯣ ꯖꯔꯣ ꯆꯤꯡꯊꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯀꯣꯊꯨꯝ ꯄꯥꯈꯠꯈꯤ꯫ ꯀꯣꯊꯨꯝꯅ ꯂꯝꯕꯨ ꯑꯗꯨ ꯑꯦꯟꯁꯥꯡ ꯃꯣꯔꯣꯛ ꯁꯥꯃꯟꯈꯤꯕꯒꯤ ꯑꯣꯏꯔꯦ ꯈꯪꯂꯕꯗ ꯃꯥꯅ ꯅꯝꯈꯤꯕ ꯋꯥꯏꯌꯨ ꯎꯇꯣꯡ ꯑꯗꯨ ꯇꯣꯡꯖꯩ ꯃꯔꯤꯟꯗ ꯊꯤꯡꯖꯤꯟꯗꯨꯅ ꯂꯝꯕꯨ ꯑꯗꯨꯗ ꯊꯛꯍꯜꯂꯒꯦ ꯍꯥꯏꯅ ꯄꯨꯁꯤꯜꯂꯛꯈꯤ꯫ ꯂꯝꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯌꯨ ꯎꯇꯣꯡꯗꯨ ꯉꯝꯕ ꯃꯈꯩ ꯆꯤꯡꯁꯤꯟꯈꯤꯔꯝꯃꯤ꯫ ꯋꯥ ꯉꯥꯡꯊꯣꯛꯄ ꯉꯝꯗꯕ ꯃꯈꯩ ꯁꯥꯔꯝꯕ ꯃꯣꯔꯣꯛ ꯑꯗꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯅꯦꯝꯊꯈꯤꯗꯨꯅ ꯂꯝꯕꯨ ꯑꯗꯨ ꯃꯥꯒꯤ ꯃꯁꯥ ꯑꯗꯨ ꯅꯦꯅꯥ ꯇꯥꯔꯛꯈꯤ꯫ ꯂꯝꯕꯨ ꯑꯗꯨꯅ ꯌꯦꯟꯁꯥ ꯑꯊꯣꯡꯕ ꯑꯦꯟꯁꯥꯡꯗꯨꯗ ꯑꯃꯨꯛ ꯌꯦꯡ, ꯀꯣꯊꯨꯝꯗ ꯑꯃꯨꯛ ꯌꯦꯡ, ꯑꯃꯨꯛ ꯆꯥꯛꯈꯤꯁꯤꯔꯥ ꯍꯥꯏꯕꯁꯨ ꯃꯣꯔꯣꯛ ꯁꯥꯒꯗꯕꯁꯨ ꯑꯃꯨꯛ ꯀꯤ, ꯆꯥꯗꯗꯅ ꯊꯝꯖꯤꯟꯈ꯭ꯔꯁꯤꯔꯥ ꯍꯥꯏꯕꯁꯨ ꯑꯦꯟꯁꯥꯡꯗꯣ ꯑꯃꯨꯛ ꯄꯥꯝꯃꯨꯕ꯫ ꯉꯥꯏꯍꯥꯛꯇꯤ ꯂꯝꯕꯨ ꯑꯗꯨ ꯈꯟꯖꯥꯟꯅꯈꯤ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯗ ꯃꯥꯅ ꯆꯥꯕꯒꯤ ꯑꯔꯦꯝꯕ ꯑꯦꯟꯁꯥꯡ ꯑꯗꯨꯁꯨ ꯃꯊꯤꯟꯒꯤ ꯁꯔꯨꯛꯅꯤ ꯍꯥꯏꯅ ꯀꯣꯊꯨꯝꯗ ꯊꯝꯍꯟꯈꯤ꯫ ꯀꯣꯊꯨꯝꯕꯨ ꯆꯥꯊꯣꯛꯂꯣ ꯍꯥꯏꯗꯣꯛꯀꯗꯕ ꯑꯗꯨꯁꯨ ꯄꯥꯝꯃꯨꯗꯨꯅ ꯃꯉꯣꯟꯗ ꯍꯟꯖꯟ ꯍꯟꯖꯟ ꯁꯥꯎꯖꯤꯜꯂꯝꯈꯤ꯫ ꯂꯝꯕꯨ ꯑꯗꯨ ꯆꯥꯛ ꯇꯣꯛꯄꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯂꯒ ꯃꯥꯕꯨ ꯈꯨꯟꯒꯤ ꯄꯥꯡꯈꯣꯡ ꯐꯥꯎꯕ ꯊꯤꯟꯗꯣꯛꯄꯤꯔꯣ ꯆꯠꯂꯒꯦ ꯍꯥꯏꯅ ꯀꯣꯊꯨꯝꯗ ꯍꯥꯏꯈꯤ꯫ ꯀꯣꯊꯨꯝꯅ ꯉꯁꯥꯏ ꯂꯝꯕꯨꯒꯤ ꯃꯌꯨꯝꯗ ꯄꯨꯈꯤꯅꯕꯅꯤ ꯍꯥꯏꯗꯨꯅ ꯐꯥꯔꯨꯔꯤꯕ ꯌꯦꯟ ꯑꯗꯨꯗꯤ ꯃꯊꯤꯟꯒꯤ ꯌꯦꯟ ꯑꯣꯏꯔꯝꯈꯤ꯫ ꯌꯦꯟ ꯑꯗꯨ ꯄꯨꯅꯕ ꯌꯦꯟ ꯄꯣꯂꯥꯡ ꯑꯗꯨꯁꯨ ꯈꯨꯗꯛꯇ ꯁꯥꯔꯗꯨꯅ ꯌꯦꯟ ꯑꯗꯨ ꯄꯣꯂꯥꯡꯗ ꯐꯖꯅ ꯍꯥꯞꯂꯗꯨꯅ ꯁꯦꯝ ꯁꯥꯔꯦ꯫ ꯂꯝꯕꯨ ꯑꯗꯨ ꯆꯠꯀꯗꯕꯒꯤ ꯍꯧꯒꯠꯂꯗꯨꯅ ꯃꯥꯅ ꯉꯁꯥꯏ ꯂꯥꯛꯈꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯠꯄ ꯍꯧꯔꯛꯂꯦ꯫ ꯀꯣꯊꯨꯝꯁꯨ ꯉꯁꯥꯏꯒꯤ ꯌꯦꯟ ꯑꯗꯨ ꯄꯨꯔꯗꯨꯅ ꯂꯝꯕꯨꯕꯨ ꯊꯤꯟꯗꯣꯛꯄ ꯄꯟꯊꯣꯡ ꯐꯥꯎꯕ ꯏꯟꯅꯔꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯈꯨꯟꯒꯤ ꯄꯟꯊꯣꯡ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯂꯝꯕꯨ ꯑꯗꯨꯅ ꯀꯣꯊꯨꯝꯕꯨ ꯅꯍꯥꯛ ꯂꯩꯍꯧꯔꯣ, ꯉꯁꯥꯏ ꯑꯩꯅ ꯄꯨꯅꯕ ꯌꯦꯟ ꯑꯃ ꯊꯧꯔꯥꯡ ꯇꯧ ꯍꯥꯏꯈꯤꯕꯗꯨ ꯄꯨꯔꯛꯂꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯊꯨꯝꯒꯤ ꯃꯃꯥꯏꯃꯛꯇꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯄꯗ ꯀꯣꯊꯨꯝꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯌꯦꯟ ꯄꯣꯂꯥꯡꯗꯨ ꯁꯦ ꯂꯝꯕꯨ ꯁꯥꯍꯦꯕ ꯌꯦꯟꯗꯨ ꯄꯨꯖꯔꯛꯏ ꯍꯥꯏꯅ ꯄꯤꯔꯨꯕꯗ ꯂꯝꯕꯨꯒꯤ ꯃꯈꯨꯠꯅ ꯌꯦꯟ ꯑꯗꯨ ꯄꯥꯏꯗ꯭ꯔꯤꯉꯩꯗ ꯃꯃꯤꯠꯅ ꯃꯨꯟꯅ ꯌꯦꯟ ꯑꯗꯨꯕꯨ ꯌꯦꯡꯈꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯀꯣꯊꯨꯝꯁꯨ ꯂꯝꯕꯨ ꯑꯗꯨꯕꯨ ꯃꯃꯥꯏꯗ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯗꯨꯅ ꯃꯔꯤꯡꯂꯣꯟꯗ ꯂꯝꯄꯨ ꯑꯔꯤ ꯀꯊꯥꯏ ꯃꯊꯤꯟꯀꯤ ꯃꯁꯤꯟꯁꯣ ꯃꯦꯊꯤꯟꯁꯦ ꯈꯅꯛ ꯁꯤꯁꯩꯁꯣ ꯍꯥꯏꯅ ꯃꯔꯤꯡꯂꯣꯟꯗ ꯉꯥꯡꯈꯤꯕꯗꯨꯗ ꯂꯝꯕꯨ ꯑꯗꯨꯅ ꯀꯔꯤ ꯃꯊꯤꯟ ꯍꯥꯏꯕ ꯑꯁꯨꯝꯅ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯒ ꯌꯦꯟ ꯑꯗꯨꯗꯤ ꯄꯨꯗ꯭ꯔꯗꯨꯅ ꯀꯣꯊꯨꯝꯒꯤ ꯃꯀꯣꯛꯇ ꯍꯥꯞꯂꯤꯕ ꯁꯝꯄ꯭ꯔꯦꯠꯂꯤꯠ ꯑꯗꯨ ꯂꯝꯕꯨꯅ ꯃꯨꯟꯊꯣꯛꯄꯤꯗꯨꯅ ꯆꯦꯟꯈꯤꯕꯗꯨ ꯂꯥꯎꯔ ꯂꯥꯎꯔꯗꯨꯅ ꯂꯝꯕꯨ ꯑꯗꯨꯕꯨ ꯇꯥꯟꯅꯍꯧꯈꯤ꯫ ꯀꯣꯊꯨꯝ ꯐꯅ ꯀꯟꯅ ꯇꯥꯟꯅꯔꯕꯁꯨ ꯂꯝꯕꯨ ꯑꯗꯨꯕꯨ ꯇꯥꯟꯅꯕ ꯐꯪꯈꯤꯗꯦ꯫ ꯃꯥꯅ ꯇꯥꯟꯅꯕ ꯐꯪꯗ꯭ꯔꯕꯗ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯝꯈꯥꯡꯗꯒꯤ ꯃꯌꯨꯝ ꯇꯝꯅ ꯀꯣꯊꯨꯝ ꯍꯜꯂꯛꯈ꯭ꯔꯦ꯫ ꯂꯝꯕꯨ ꯑꯗꯨ ꯀꯣꯊꯨꯝꯅ ꯇꯥꯟꯅꯔꯛꯂꯦ ꯈꯪꯂꯕꯗ ꯇꯞꯅ ꯇꯞꯅ ꯉꯁꯥꯏ ꯃꯥꯅ ꯃꯥꯒꯤ ꯃꯐꯤ ꯃꯔꯣꯜ ꯍꯥꯞꯂꯒ ꯊꯝꯂꯝꯕ ꯃꯐꯝ ꯑꯗꯨ ꯇꯥꯟꯅ ꯆꯠꯈ꯭ꯔꯦ꯫ ꯀꯣꯊꯨꯝꯅ ꯃꯥꯒꯤ ꯁꯝꯄ꯭ꯔꯦꯠ ꯂꯤꯛ ꯑꯁꯤ ꯂꯥꯛꯈꯤꯕꯗ ꯂꯥꯛꯆꯩꯗ ꯁꯣꯜꯂꯗꯨꯅ ꯃꯌꯨꯝꯗ ꯏꯁꯛ ꯁꯨꯛꯊꯔꯗꯨꯅ ꯂꯩꯔꯤ꯫ ꯂꯝꯕꯨ ꯑꯗꯨ ꯉꯁꯥꯏ ꯃꯥꯅ ꯁꯦꯠꯈꯤꯕ ꯐꯤꯔꯣꯜ ꯑꯗꯨ ꯑꯃꯨꯛ ꯍꯣꯡꯗꯣꯛꯈ꯭ꯔꯒ ꯃꯈꯨꯠꯇ ꯈꯥꯎ ꯑꯃ ꯄꯥꯏꯔꯗꯨꯅ ꯃꯥꯒꯤ ꯁꯝꯄ꯭ꯔꯦꯠ ꯂꯤꯛ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯥꯅ ꯈꯨꯜ ꯍꯦꯛ ꯌꯧꯔꯛꯂꯒ ꯃꯥꯅ ꯄꯥꯏꯔꯤꯕ ꯃꯈꯨꯠꯇꯒꯤ ꯈꯥꯎ ꯑꯗꯨ ꯃꯌꯨꯝꯗ ꯊꯨꯅ ꯌꯥꯡꯅ ꯊꯝꯂꯝꯂꯒ ꯊꯣꯛꯂꯛꯈꯤ꯫ ꯃꯥꯅ ꯀꯣꯊꯨꯝꯒꯤ ꯃꯌꯨꯝ ꯇꯥꯟꯅ ꯂꯥꯛꯂꯗꯨꯅ ꯀꯣꯊꯨꯝꯕꯨ ꯁꯥꯎꯅ ꯍꯥꯏꯔꯛꯈꯤ꯫ ꯀꯣꯊꯨꯝ, ꯅꯍꯥꯛ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯃꯊꯣꯡ ꯆꯥꯗꯦꯗ, ꯅꯍꯥꯛꯅ ꯂꯝꯕꯨ ꯑꯗꯨꯕꯨ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯨꯔꯕꯅꯣꯅꯦ? ꯂꯝꯈꯥꯡꯗ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯛꯄꯗꯨ ꯑꯩꯒ ꯊꯦꯡꯅꯍꯧꯗꯨꯅ ꯑꯩꯅ ꯊꯦꯝꯂꯒ ꯆꯠꯍꯟꯈ꯭ꯔꯦ꯫ ꯅꯪꯒꯤ ꯍꯧꯅꯕꯗꯣ ꯇꯧꯔꯝꯒꯅꯨꯀꯣ ꯍꯥꯏꯅ ꯍꯦꯛ ꯀꯔꯤꯒꯤ ꯇꯧꯔꯝꯂꯤꯕꯅꯣ? ꯑꯩꯕꯨ ꯊꯦꯡꯅꯍꯧꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯂꯝ ꯑꯁꯤ ꯀꯔꯤ ꯑꯣꯏꯔꯝꯒꯗꯧꯔꯤ? ꯃꯦꯊꯤꯟꯅ ꯍꯪꯈꯤꯕꯗ ꯀꯣꯊꯨꯝꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯑꯥꯏ ꯃꯦꯊꯤꯟ, ꯅꯪꯅ ꯆꯠꯂꯝꯗꯥꯏꯗ ꯌꯥꯝꯅ ꯂꯨꯅ ꯁꯤꯟꯅꯔꯝꯕꯁꯤꯡ ꯑꯗꯨ ꯑꯩꯅ ꯌꯥꯝꯅ ꯋꯥꯅ ꯅꯤꯡꯊꯤꯖꯅ ꯍꯣꯠꯅꯕꯅꯤ꯫ ꯅꯪꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯅ ꯁꯥꯎꯈꯤꯕꯗꯒꯤ ꯎꯆꯤꯟ ナꯆꯤꯟꯅ ꯊꯦꯝꯖꯤꯜꯂꯦ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛꯁꯨ ꯆꯥꯛ ꯑꯦꯟꯁꯥꯡ ꯊꯨꯅ ꯊꯣꯡꯉꯨ, ꯊꯧꯔꯥꯡ ꯇꯧꯔꯣ ꯍꯥꯏꯔꯦ꯫ ꯑꯦꯟꯁꯥꯡꯗꯤ ꯑꯩꯈꯣꯏ ꯈꯨꯟꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯌꯦꯟꯕꯥꯗꯨ ꯆꯥꯒꯅꯤ ꯍꯥꯏꯔꯦ꯫ ꯃꯗꯨꯗ ꯑꯩꯒꯤ ꯁꯨꯃꯥꯡꯗ ꯆꯦꯡ ꯊꯥꯗꯨꯅ ꯈꯨꯟꯒꯤ ꯌꯦꯟꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯧꯊꯣꯛꯂꯦ꯫
ꯑꯩꯅ ꯀꯧꯊꯣꯛꯄ ꯌꯦꯟꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯑꯩꯒꯤ ꯌꯦꯟꯕꯥꯗꯨ ꯆꯥꯒꯦ ꯍꯥꯏꯔꯦ꯫ ꯃꯗꯨ ꯑꯩꯅ ꯌꯥꯝꯅ ꯊꯨꯅ ꯐꯥꯗꯨꯅ ꯍꯥꯠꯂꯒ ꯊꯣꯡꯕꯒꯤ ꯁꯦꯝ ꯁꯥꯔꯤꯉꯩꯗ ꯆꯥꯛ ꯑꯦꯟꯁꯥꯡ ꯄꯨꯊꯣꯔꯛꯂꯣ, ꯀꯔꯤꯒꯤꯗꯃꯛꯇ ꯃꯥꯡꯖꯧꯅꯅ ꯊꯧꯔꯥꯡ ꯇꯧꯔꯝꯗ꯭ꯔꯤꯕꯅꯣ? ꯑꯩ ꯆꯠꯂꯅꯤ ꯅꯈꯣꯏ ꯈꯨꯟꯒꯤ ꯂꯝ ꯄꯇꯥ ꯑꯗꯨꯒꯤ ꯃꯔꯝꯗ ꯅꯍꯥꯛꯄꯨ ꯍꯌꯦꯡ ꯃꯥꯒꯤ ꯂꯩꯐꯝꯗ ꯂꯥꯛꯇꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯦ꯫ ꯑꯩꯍꯥꯛ ꯑꯦꯟꯁꯥꯡ ꯑꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯡꯂꯝꯂꯒ ꯃꯥꯒꯤ ꯑꯁꯥꯎꯕ ꯑꯗꯨ ꯑꯩꯒꯤ ꯉꯝꯖꯕꯤ ꯊꯥꯅ ꯊꯦꯝꯖꯔꯕꯗ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯥꯒꯤ ꯑꯁꯥꯎꯕꯗꯨ ꯍꯟꯊꯈꯤꯕꯗ ꯑꯩꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ꯫ ꯑꯗꯨꯗꯒꯤ ꯑꯦꯟꯁꯥꯡ ꯑꯗꯨ ꯑꯩꯅ ꯌꯦꯡꯂꯨꯕꯗ ꯃꯨꯜꯂꯒ ꯂꯩꯔꯝꯃꯦ꯫ ꯑꯗꯨꯕꯨ ꯉꯁꯥꯏ ꯃꯥꯕꯨ ꯊꯦꯝꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯑꯦꯟꯁꯥꯡꯗꯨꯗ ꯊꯨꯝ ꯃꯣꯔꯣꯛ ꯊꯥꯛꯈꯤꯗꯦ ꯀꯥꯎꯈ꯭ꯔꯤꯕꯗꯨꯗ ꯊꯥꯛꯇ꯭ꯔꯤꯕꯣꯏ ꯅꯤꯡꯗꯨꯅ ꯑꯩꯅ ꯎ ꯃꯣꯔꯣꯛ ꯑꯁꯨꯕ ꯑꯗꯨ ꯑꯃꯨꯛ ꯊꯥꯛꯆꯤꯜꯂꯨꯔꯦ꯫ ꯑꯊꯣꯡꯕ ꯑꯦꯟꯁꯥꯡ ꯑꯗꯨꯒꯤ ꯇꯪꯈꯥꯏ ꯑꯃꯁꯨ ꯅꯪꯒꯤ ꯁꯔꯨꯛꯅꯤ ꯍꯥꯏꯅ ꯈꯥꯏꯗꯣꯛꯂꯝꯂꯕꯅꯤ꯫ ꯑꯥꯏ ꯃꯦꯊꯤꯟ, ꯉꯁꯤꯗꯤ ꯑꯩꯗꯤ ꯂꯨ ꯀꯣꯛꯄꯒꯤ ꯃꯊꯛꯇ ꯂꯦꯟ ꯇꯥꯏ ꯍꯥꯏꯕꯒꯨꯝꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯅ ꯆꯥꯛ ꯆꯥꯕ ꯍꯧꯗ꯭ꯔꯤꯉꯩꯗ ꯑꯩꯕꯨ ꯑꯃꯨꯛꯁꯨ ꯌꯨꯝꯗ ꯄꯨꯈꯤꯅꯕ ꯌꯦꯟ ꯐꯥꯔꯨꯅꯕꯒꯤ ꯊꯥꯈꯤꯕꯗ ꯑꯩꯗꯤ ꯌꯦꯟ ꯐꯥꯕ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯥꯗꯤ ꯆꯥꯛ ꯆꯥꯕ ꯍꯧꯔꯕꯖꯥꯠꯅꯤ꯫ ꯃꯥꯗꯤ ꯂꯥꯝꯂꯨꯕꯗꯨꯗ ꯆꯥꯛ ꯑꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯥꯁꯤꯜꯂꯨꯔ ꯃꯥꯜꯂꯦ꯫ ꯈꯔ ꯆꯥꯔꯒꯗꯤ ꯑꯦꯟꯁꯥꯡ ꯑꯗꯨ ꯃꯣꯔꯣꯛꯇꯨ ꯑꯌꯧꯕꯤꯗ ꯁꯥꯔꯒ ꯊꯨꯝꯗꯤ ꯊꯥꯛꯇ꯭ꯔꯕ ꯑꯣꯏꯈꯤꯕꯅ ꯃꯍꯥꯛ ꯑꯗꯨ ꯋꯥ ꯉꯥꯡꯕ ꯊꯣꯛꯇꯕ ꯃꯈꯩ ꯃꯃꯤꯠꯇ ꯃꯄꯤ ꯁꯤꯟꯊꯔꯒ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯔꯨꯕꯗ ꯑꯩꯅ ꯋꯥꯌꯨ ꯎꯇꯣꯡ ꯑꯗꯨ ꯃꯉꯣꯟꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯄꯤꯊꯛꯂꯦ꯫ ꯑꯗꯨꯛ ꯋꯥꯅ ꯑꯩꯅ ꯐꯖꯅ ꯍꯣꯠꯅꯔꯒ ꯄꯟꯊꯣꯡ ꯐꯥꯎꯕ ꯃꯥꯕꯨ ꯊꯤꯟꯗꯣꯛꯄꯤꯌꯨ ꯍꯥꯏꯕꯗꯒꯤ ꯊꯤꯟꯗꯣꯛꯂꯨꯕꯗ ꯃꯍꯥꯛ ꯑꯁꯤ ꯅꯍꯥꯛꯀ ꯃꯥꯟꯅꯈ꯭ꯔꯦꯗ ꯍꯥꯏꯖꯔꯨꯕꯗ ꯃꯥꯅ ꯁꯥꯎꯔꯗꯨꯅ ꯑꯩꯒꯤ ꯀꯣꯛꯇꯒꯤ ꯑꯩꯒꯤ ꯁꯝꯄ꯭ꯔꯦꯠ ꯂꯤꯛ ꯑꯗꯨꯕꯨ ꯃꯥꯅ ꯃꯨꯜꯂꯒ ꯆꯦꯠꯈꯤꯕꯅꯤ꯫ ꯃꯍꯥꯛ ꯑꯗꯨ ꯐꯠꯈꯤꯗ꯭ꯔꯦꯗ꯫ ꯃꯥꯕꯨ ꯁꯥꯎꯈꯤꯗꯗꯕ ꯑꯩꯅ ꯀꯌꯥꯗ ꯊꯋꯥꯏ ꯋꯥꯅ ꯍꯣꯠꯅꯖꯔꯨꯔꯒ ꯑꯩꯒꯤ ꯁꯝꯄ꯭ꯔꯦꯠ ꯃꯨꯟꯈꯤꯈꯤꯕ ꯃꯍꯥꯛ ꯑꯗꯨ ꯐꯠꯈꯤꯗ꯭ꯔꯕ ꯂꯝꯕꯨꯅꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯂꯤꯁꯥꯡ ꯁꯤꯠꯅ ꯄꯥꯎꯁꯤꯡ ꯑꯗꯨ ꯄꯥꯎꯗꯝꯈꯤ꯫ ꯄꯨꯝꯅꯃꯛ ꯑꯗꯨ ꯇꯥꯔꯕꯗ ꯃꯦꯊꯤꯟꯅ ꯍꯥꯏꯂꯛꯈꯤ, ꯀꯣꯊꯨꯝ, ꯅꯪꯒꯤ ꯁꯝꯄ꯭ꯔꯦꯠ ꯂꯤꯛ ꯑꯗꯨꯁꯨ ꯑꯩꯉꯣꯟꯗ ꯌꯥꯎꯕ ꯂꯨꯄꯥ 10 ꯈꯛꯁꯤꯅ ꯍꯟꯗꯣꯛꯂꯒ ꯄꯨꯔꯛꯏ꯫ ꯅꯪꯅ ꯑꯩꯒꯤ ꯑꯆꯪꯕ ꯂꯨꯄꯥ 50 ꯑꯗꯨ ꯍꯟꯖꯜꯂꯛꯑꯣ, ꯑꯗꯨꯒ ꯅꯪꯒꯤ ꯄꯣꯠ ꯑꯁꯤ ꯂꯧꯖꯔꯣ꯫ ꯐꯔꯦ ꯐꯔꯦ, ꯅꯪꯅꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯨꯔꯅꯨ, ꯂꯨꯄꯥꯁꯨ ꯇꯤꯡꯂꯕꯁꯨ ꯄꯣꯠ ꯑꯁꯤ ꯐꯪꯍꯧꯔꯤꯕꯁꯦ ꯂꯥꯏꯕꯛ ꯐꯔꯕꯅꯤ꯫ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯔꯝꯕꯗꯨꯅꯤ ꯂꯝꯕꯨ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯒꯟꯕ ꯃꯤꯇꯥꯅꯤ ꯍꯥꯏꯔꯝꯂꯦꯗꯅ꯫ ꯃꯥꯅ ꯉꯁꯥꯏ ꯑꯩꯒꯤ ꯑꯦꯟꯁꯥꯡ ꯁꯔꯨꯛ ꯈꯥꯛꯑꯝꯃꯤ ꯍꯥꯏꯕꯗꯨ ꯐꯔꯦ, ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯅꯪ ꯌꯦꯟꯁꯥꯡꯗꯣ ꯊꯣꯡꯂꯨꯔꯅꯨ, ꯃꯗꯨꯕꯨ ꯆꯥꯖꯔꯣ꯫ ꯀꯣꯊꯨꯝꯅ ꯃꯗꯨ ꯇꯥꯕꯗ ꯑꯥꯏ ꯃꯦꯊꯤꯟ, ꯑꯩꯕꯨ ꯆꯥꯔꯣ ꯍꯥꯏꯅ ꯈꯥꯛꯂꯝꯕ ꯅꯠꯇꯦ, ꯅꯍꯥꯛꯀꯤꯅꯤ ꯍꯥꯏꯅ ꯁꯔꯨꯛ ꯇꯝꯂꯝꯂꯕꯅꯤ, ꯅꯪ ꯄꯨꯔꯣ, ꯑꯩꯗꯤ ꯆꯥꯔꯔꯣꯏ꯫ ꯃꯦꯊꯤꯟꯅ ꯀꯣꯊꯨꯝ ꯑꯁꯤ ꯆꯥꯎꯈ꯭ꯔꯕ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯤ, ꯑꯩꯗꯤ ꯆꯥꯛꯄꯨ ꯂꯥꯝꯗ꯭ꯔꯦꯗ, ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯅ ꯌꯥꯝꯃꯟꯗ꯭ꯔꯗꯨꯅ ꯃꯈꯣꯏꯗ ꯆꯥꯛ ꯊꯣꯡꯂꯒ ꯆꯥꯔꯛꯂꯒ ꯂꯥꯛꯂꯕꯅꯤ꯫ ꯀꯣꯊꯨꯝꯅ ꯏꯆꯝ ꯍꯦꯛ ꯆꯝꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯏꯕꯥꯅꯤ ꯆꯥꯃꯤꯟꯅꯈ꯭ꯔꯁꯤ, ꯑꯩꯁꯨ ꯉꯁꯥꯏ ꯊꯧꯗꯧ ꯑꯗꯨꯗ ꯆꯥꯛꯀ ꯆꯥꯅꯤꯡꯕꯁꯨ ꯄꯣꯛꯇ꯭ꯔꯕꯅꯤꯗ, ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯏꯕꯥꯅꯤ ꯈꯔ ꯈꯔ ꯆꯥꯊꯣꯛꯃꯤꯟꯅꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯀꯣꯊꯨꯝꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯃꯦꯊꯤꯟ ꯌꯥꯎꯅ ꯆꯥꯊꯣꯛꯃꯤꯟꯅꯈ꯭ꯔꯦ꯫ ꯏꯆꯝ ꯆꯝꯖꯕ ꯀꯣꯊꯨꯝꯅ ꯂꯣꯏꯖꯔꯤꯕ ꯌꯦꯟꯕꯥꯗꯨꯁꯨ ꯀꯂꯛ ꯌꯦꯡꯊꯤꯕ ꯃꯦꯊꯤꯟꯅ ꯆꯥꯊꯣꯛꯄꯤꯈ꯭ꯔꯦ꯫ ꯑꯗꯨꯒ ꯀꯣꯊꯨꯝꯒꯤ ꯑꯁꯦꯡꯕ ꯃꯔꯜ ꯑꯗꯨꯕꯨꯁꯨ ꯃꯄꯨꯗ ꯑꯃꯨꯛ ꯌꯣꯟꯕꯤꯔꯒ ꯂꯨꯄꯥꯁꯨ ꯂꯧꯊꯣꯛꯄꯤꯈꯤ꯫